अंद्रो केंद्र द बीजेपी की वाकर की यूम तरे तनोंगमई कापसिलमले तुमदुना लैबा अंगा अमा सोकले हयेंग पांगथोकदरिबा तरानिथोय सुबा जनरल असेंबली मिखल की अहानब तांककता पांगथोकदरिबा केंद्र खरदा पामदबा थौदोकसिंग लेप्तना थोकली इम्फाल ईस्ट की अंद्रो केंद्र दसु हौखिबा नोंग्याय मतुंग पुंग अनि मखाइरोम ताबदा बीजेपी की वाकर तरे की यूम द नोंगमई कापसिलमले फमुंग द तुमदुना लैबा अंगा अमा सोकतुना लाइकनखरे प्रेसना फंगबा पाउद नोंगमई कापसिलमलबा यूमसिंग अदुदी संगमदबी मखा तेरा सिंगजिलदगी एमडी अजित खान सहीननी फुतरु कोरी मयुम याकूब सहीन यांखै माथोय अपोकपा लेखिद्रबा इबोमचा एमडी मुजी अंद्रो सानापातगी सिंगा खम तोंपोक सहीन निफुनिपान अपोकपा लेखिद्रबा धर्मा सरुबम बैगो सहीन कुंथा मंगा अपोकपा लेखिद्रबा चंद्रश्याम अमसुंग फांजौबम रोबिंद्रो सहीन निफु लेखिद्रबा धनमुक्तनी संगमदबी मखा तेरा सिंगजिलदगी एमडी अजित खान की फमुंग तुमदुन लैबा मचानुपा एमडी रईस खान सहीन कुनमाथोय इमुंग कापसिलकपा नोंगमई मरुना पानबदगी मनातोंद सोक्तुना राजमेडी सिटी दा लाइकनखरे थौदोदुगी मतांगदे एमडी अजित खान ना हाइखिबदा यामना कन्ना तुमनरिङै मतमदा नोंगमई कापगी मखोल ताबदगी पाखतनदुना लैनरिङैदा फमुंगदा तुमदुना लैरिबा महाकि मचानुपासु सोक्तुना लैरमखि हौखिबा नुमित तारानिरोमगी ममांगदसु मसक खंगदबा मियोय खरा लाक्तुना युमगी नुपी आंगांगसिंगदा किहललंबा अमदी एक्स मिनिस्टर टी.एच. शामकुमार की बोट चेनबा यारोय करिगुंबा चेलबदी थोगनिंगदबा थौदोकसिंग थोलकपा याय हाइना किहललंबसु लैख्रे हाइरि ngasi phawda kanagumbा matagi bot ka mari leinaba thabaksing da yaudana leiribani nongmei marusi naraga bot khombagi mahutta shanti oina khombani hena phagani hingsa gi thabaksing adumuk chathaduna miyamgi aningba apamba phangtrabadi chawkhatpa haibadu oirakloi shanti oina leiminasi haiki atopa pawmana Ukraine da panduna leiriba Manipuri taru akhanaba bus amada Romania gi damakta thorakre CM Russia na landarakpadagi awasai theng kaya mayoknariba Ukraine da panduna leiramba Manipuri taru India government na chatharakpa evacuation gi saruk ama oina akhanaba bus ama wairaga Romania gi damakta thorakre haina Manipur gi chief minister N Biren phongdokre Ukraine da Russia na landaba hek hokhibaga ahan boina Ukraine da leiba Manipur gi mahiroi tarani thoi lokphokba hokhi Hojiki oina Ukraine da panduna leiriba India masa singi manungda Manipuri taru yauna ngasi akhanaba bus ama sinaduna Romania tamna thorakre Ukraine da panduna leiriba India masa sing lauthoknaba India government na evacuation mission amasu sathaba hokre haina chief minister gi Facebook account da phongdorogli chief minister na mahaki warol da hai Ukraine da hojik panduna leiriba Manipuri sing asi maruoina mahiroi sing lauthoknabagi matang da prime minister office prime minister of external affairs amasung atai minister singa tattana pau phongnari Ukraine da mahi tamliba Manipur singi list Manipur lengak na lokhale list asimak mari lenaba ministry da thakre Center na Romania amasung Hungary da akhanaba flight operate tawhanduna Ukraine da panduna leiriba India masa sing lokthoknaba thak paikhatpa hore haina su CM na phongdorogli atopa pawmana helipad mai thabagi thabak chatharakpada police na kumai gumna yengduna leithokpa karigino lamdam asigi law and order miyamgi punchi amadi lanthum ngak senabagi lamda asobu thogdang loriba Manipur police personnel kharagi mamangda aine yadaba thabak phongna chatharakpa matamda kumai gumna yengduna leithokpa si miyamna adugi matik penadre aduga Manipur gi chingi lamsingda duty tawriba police personnel sing asi mamingtagi oina leirabara haiduna wahang ama miyamna hangnarakle police ki mamangtada ain kaiba thabak phongna satharakpada kumai yengbugum yengduna leikhibagi thogdo si ngarang None district ki manungsanna lengmai helipad ta thokre helipad asiga naknana leiba longmai part 1 gi LCF ground da BJP ki mirep dinganglung gangmai LS dipu gangmai gi mikhal ga mari leinana mifam ama pangthokna ba sem saki hariba mikhal ga mari leinaba mifam aduda saruk yanaba gi damakta Union State Minister External Affairs and Education gi thawpuriba RK Ranjan helicopter tongduna laki yam nangaklibadi longmai da leiriba helipad aduda Union Minister na tongakliba helicopter adu tana bohona bada miyoi kyana helicopter taba yaroi RK Ranjan BJP ki mirep oiriba adugi mikhal gi mifam yauba yaroi haiduna helipad adu maktada uwa paisinduna mai yau thabagi thabak chathaki hariba helipad tam mai thabagi thabak adu mafam adu da ngak senabagi damakta leiriba police personnel ke agi mamang maktadani asumna police personnel singi mamang maktada ain ne yadaba thabak nupa nupi kyana maning tawna chathaki ba duda karisu haiba ngamdana kumai yengbagum yengduna leithoki maduna police singi mamangtada ain yadaba thabak phongna satharakpada masagi mathau pangthokpa ngamkhidaba police personnel sing adu ain yoba thabak lokhatpham thoi makoi bu lemna thabam thokte aduga hojik Manipur gi singi mafam singda duty tawriba police personnel singna aduki matik ton na mathau pangthokliba makoi gi mamangmaktada ain kaiba thabak phongna satharakpada karisu tawba ngamdana leiribasi lengakna tumina leithokpam thokte oiriba phibam masi yengluragadi police leibagi karisu kanadre haibatu takpani loina na miyamna hainariba Manipur gi singi lamda pangthokpa election asidi election nate selection ni haina hainariba si chumlabra haibagi wahang amusu lagle atopa pawmana
Khetrigaon Kendra JDU gi candidate Rojit Shakhangdabasing nongmaina kaplamle Hayeng pangthokodariba tarani thusuba Manipur Legislative Assembly mikhal gi ahanba tangkakta Imphal East ki Khetrigaon Kendra JDU gi mirep oiriba wahengbam Rojit LS Bullet sahinani punithoi apokpa leikitraba basanta ngarang midang sakhangdabasing nongmaina kaplamle thawongsi BJP na lusingba lengak sina law and order ningthina ngak ngamdabagi sapchaba khudamni haina National General Secretary Alfred Ahmad Khan na haikre Laikai Myanmar thawongdu yaningdaba utuna porompat thawan thaba laikai da wakat mifam pangthokre presna phangba pauda ngarang midang pung 12 rom tabata kendra sigi naharup khongjin ngakhapata leiba thodam zone koba mahaki wakar amagi yumda chatuna wari sanaruraga tholakpada gari masada lakpa sakhangdaba myo ani nongmaina kaplambani thodo dugi matangda Khetrigaon JDU gi president Nongthonbam Chandrana paumishingda hai sakhangdaba singaduna Rojit ki thabakta nongmaina kaplambadagi hospital da layengli Thawong si political gi khudong chaba lawnaba apikpo wakhalamani haina lawi politics na leibak ngakani chawkhat thawrang tawgani haiba thajadre dictatorship lengakna kanaroi miyamna yadraga nampu the board khomba mai pakloi free and fair election tawsi hairaga candidate amamu nongmaina kapa haibasi pangdabagi thawongi friendly contest tawduna miyamna yaba mihut khansi thawdosiga mari leinana porompat police station da case ama file tawkhre election aro da su wakat serol pisinkhre hairi Thawongdu yaningdaba phongdoktuna laikai nupisingna Rojit ki yumgi thongalda wakat mifam pangthokre wakat mifam aduda saruk yaduna JDU gi National General Secretary Ahmad Khan na haikhibada bikhalasiga mari leinana lengak pairiba BJP gi kangbu na kendra humpuda pre-poll violence paksanna chathaduna lagli Mafam kyada JDU gi candidate amadi wakar singda violence ki thabak chatharakliba kaya asi yengsin binaba ECI amadi chief electoral officer da kayarak haijakhrabasu ngasi phawba thabak amata lokhat piraktribasi BJP na nampuda power paina basinba thawongni haina maral sikhi atopa pawmana ahanba phase gi hayeng pangthokadariba mikhalda assembly segment kunthani panda candidate chamaga humdra humdoi gi maraibak voter lakh tarani thoigil sing kuni thoiga chatre tarataruna lepkadauri Tarani thoi suba Manipur Bidhan Sabha ki mikhal tangkak ani thokna hayeng ahanba tangkak ki oina kendra kunthra humdoida tongan ba political party singi punna mirep chamaga humdra humdoina seat kunthra nipan gi apunba voter lakh tarani thoiga lising kuni thoiga chatre taratarukna laibak lepkadori Polling personnel amadi security personnel sing magi polling station sing da khongshan ba hokre hayeng pangthokadariba Bidhan Sabha mikhal asigi yengduna chief electoral officer gi miyeng makhada mari leinaba district sing Imphal East Imphal West Bishnupur Kangpokpi amasung Surachandpur district election officer DC sing campus tagi polling personnel sing security personnel sing mikhal gi mathok taba polam sing puduna khongshan ba hokre amaromda ahanba phase asida yamna manung hanjin ba chathok chasinda khudongcha da bampham singda anaye khudong thiba thorak da mateng pangna bangasidagi Mars ama phawba helicopter na Imphal gi international airport ta station tawduna laikre masi ani suba phase ki Mars mari dagi taruk phawba helicopter airport ta station tawgani hari helicopter asi Kangla dagi airport Kangla dagi parbung kasom khulena singbada khudong thiba thorakpada mateng pangna ba medical team sing station tawduna laigani hairi atopa pawmana Khangabokta JDU gi polling booth thugairamle jila parishad ki yumda nongmai kapsin batanatana yum su thugairamle Khangabok kendra gi manung sanna Khangabok gi jila parishad member Khundrakpam Rajmohan gi yumda ngarang nibidang athengbada mamai mamit khumbam yoi khutbu amana nongmai kapsin batanatana ZPSC gi yum su thugai biramle loina na Khangabok polling number 35/10 da hangba JDU gi polling booth su sakhangdaba singaduna thugairamle Chatharamliba hingsa gi thokdoksing asigi matangda ngasi ayuk laikai miyam gi mifam ama pangthoktuna warep kya laukhre hairi hiramasi gi matangda Khangabok khulakpham laikai da leiba jila parishad ki yum gi thongalda miyam gi oiba mifam pangthoktuna warep kya laukhre warep sing adudi thokhiba hingsa gi thokdo asigi matangda FIR palhanba thokdo asida chenari basing pung kunmari gi manungda phaba karigumba phadrabadi akanba khongjeng changchinba amasung thokhiba hingsa gi thokdo aduda chenari basingna matung toroktanaba makhoi gi ahal singda chalaga haiba haina laukiba warep sing adugi manungda yauri Hiramasi matangda jila parishad Rajmohan na phongdorokpagi matung inadi thawdo asi ngarang nongyai matung pung amarom tarakpada thokibani mahak masana JDU gi mateng pangduna leijaba khaktani kanagumba amabu hunduna ngangba cheiba amata leikide mahaki maral karino karigidamakta mahakpu hatnaba honaribano haibaga loinana miyoi singaduna mahaki gari thampham gate ki saruksu namkhai biramle haiki Machanupa tumpham amadi mahaki tumpham mapagi thongnau singda nongmai kapsilaktuna hatlu haina laushinbagi thabaksu satharamki hairi Mahakna mamangdasu mahaki yumda ahumlak etek toramba laikre
ꯌꯨꯝ ꯃꯩ ꯊꯥꯒꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯐꯣꯟꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯀꯦꯟꯗꯤꯗꯦꯠꯅ ꯃꯥꯒꯤ ꯋꯥꯀꯔꯁꯤꯡꯕꯨ ꯐꯥꯖꯤꯟꯕꯤꯌꯨ ꯃꯗꯨ ꯅꯠꯇꯅ ꯋꯥꯀꯔꯁꯤꯡ ꯊꯥꯗꯣꯛꯂꯒ ꯌꯨꯝ ꯊꯨꯒꯥꯏꯔꯨꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯨꯁꯨ ꯍꯥꯏꯅ ꯏꯟꯁꯤꯟꯕ ꯇꯧꯕꯤꯒꯅꯨ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯕꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯃꯤ ꯍꯥꯠꯂꯒ ꯃꯤ ꯐꯨꯔꯒ ꯚꯣꯠ ꯀꯥꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯥꯌꯣꯛꯇꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯥꯡꯉꯕꯣꯛ ꯈꯨꯂꯥꯛꯄꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯤꯖꯦꯄꯤꯒꯤ ꯋꯥꯀꯔ ꯑꯣꯏꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯔꯣꯃꯦꯁ ꯆꯍꯤ 94 ꯑꯃꯁꯨꯡ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯔꯠ ꯆꯍꯤ 32ꯒꯤ ꯌꯨꯝꯗꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯊꯨꯒꯥꯏꯔꯝꯂꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯑꯥꯔꯁ ꯔꯣꯃꯦꯁꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯡꯉꯕꯣꯛ ꯖꯤꯂꯥ ꯄꯔꯤषꯠꯀꯤ ꯊꯣꯡꯒꯥꯜꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯄꯪꯈꯤꯡꯗ ꯈꯤꯡꯂꯛꯄꯗꯒꯤ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯁ ꯈꯤꯡꯂꯤꯕ ꯖꯤꯂꯥ ꯄꯔꯤषꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯐꯛꯀꯥꯏꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯝꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ